ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯨꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯣꯡ ꯅꯝꯕꯔ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯔꯣꯡ ꯅꯝꯕꯔ꯫ ꯀꯕꯤꯇꯥ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ R.K. ꯏꯕꯣꯟꯕꯤꯒꯤ ꯃꯊꯟꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ R.K. ꯏꯕꯣꯟꯕꯤ ꯌꯥꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯏꯆꯥꯗꯤ ꯁꯦꯝꯗꯕ ꯌꯥꯗꯦ ꯈꯟꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯕꯤꯇꯥꯁꯨ ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕꯤ, ꯇꯨꯡꯒꯤ ꯑꯁꯥ ꯆꯥꯎꯅ ꯈꯜꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯍꯩ ꯇꯝꯂꯛꯄꯅ ꯃꯍꯥꯛ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯕꯤꯇꯥ ꯃꯄꯥꯗ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯄꯥꯅꯁꯨ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯕ ꯂꯥꯛꯈꯤ꯫ ꯀꯕꯤꯇꯥꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯆꯧꯕ ꯍꯣꯁꯇꯦꯜ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯇ꯭ꯔꯤ ꯀꯌꯥꯁꯨ ꯂꯩ, ꯑꯗꯨꯕꯨ ꯀꯥꯗꯤ ꯑꯃꯠꯇ ꯄꯨꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥ ꯃꯥꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯒ ꯍꯣꯁꯇꯦꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯥ ꯑꯗꯨ ꯇꯥꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯄꯥꯅ "ꯏꯕꯦꯝꯃ, ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯅꯪꯅ ꯁ꯭ꯋꯥꯏꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯑꯟꯇꯤꯗꯣ ꯑꯗ ꯂꯣꯏꯅ ꯍꯥꯏꯔꯣ꯫ ꯃꯥꯁꯦ ꯑꯩꯒ ꯊꯥꯏꯅ ꯀ꯭ꯂꯥꯁ ꯄꯨꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯂꯩꯔꯒ ꯀꯥ ꯕꯔꯥ ꯁꯥꯜꯂꯒ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯤꯗ"꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯀꯕꯤꯇꯥꯗ ꯋꯥꯔꯤ ꯁꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯀꯕꯤꯇꯥꯕꯨ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯟꯕꯤꯕ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯕꯤꯇꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯔꯛꯇꯨꯅ ꯀꯕꯤꯇꯥ ꯆꯥꯕ ꯊꯛꯄ ꯈꯔ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ꯫ ꯀꯕꯤꯇꯥꯅ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ ꯑꯃꯅ "ꯀꯕꯤꯇꯥ" ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ꯫ ꯀꯕꯤꯇꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯃꯗꯤ ꯁꯤꯝ ꯑꯅꯤꯃꯛ ꯅꯧꯅ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯕꯤꯇꯥꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯃꯄꯥꯒꯤ ꯈꯛꯇꯪ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯕꯤꯇꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏꯕ ꯃꯤ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡ ꯀꯕꯤꯇꯥꯅ "ꯍꯥꯎ, ꯀꯅꯥꯅꯣ" ꯍꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ "ꯀꯕꯤꯇꯥ, ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯋꯥꯗ꯭ꯔꯣ" ꯍꯥꯏꯅ ꯏꯔꯛꯈꯤ꯫ ꯀꯕꯤꯇꯥꯅ "ꯋꯥꯗꯦꯗ". ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗꯨꯅ ꯑꯃꯨꯛ "ꯑꯣ, ꯑꯗꯨꯗꯤ ꯀꯩꯒꯤ ꯊꯕꯤꯗꯨ ꯆꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ"? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯕꯤꯇꯥꯅ "ꯁꯣꯝ ꯀꯅꯥꯅꯣ? ꯑꯩꯅ ꯁꯤꯗ ꯊꯕꯤ ꯆꯥꯕꯁꯤ ꯅꯪ ꯀꯃꯥꯏ ꯎꯔꯤꯅꯣ"? ꯅꯝꯕꯔ ꯑꯃꯗꯨꯅ ꯅꯣꯛꯂꯒ "ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ? ꯄꯥꯈꯠꯀꯅꯣ, ꯑꯩ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏꯌꯦ". ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯕꯤꯇꯥꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯕꯤꯇꯥꯅ "ꯅꯪ ꯀꯅꯥꯅꯣ" ꯍꯥꯏꯅ ꯍꯟꯅ ꯍꯪꯈꯤ꯫ ꯃꯁꯤꯗ ꯅꯝꯕꯔ ꯑꯃꯗꯨꯅ "ꯑꯩ ꯚꯨꯠꯅꯦ, ꯑꯩ ꯅꯪꯒꯤ ꯀꯥꯁꯤꯗ ꯂꯩꯔꯤꯁꯤꯗꯤ". ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯕꯤꯇꯥꯗꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯈꯤ꯫ ꯃꯁꯤꯗ ꯀꯕꯤꯇꯥꯅ "ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯤꯍꯟꯒꯅꯨ, ꯈꯪꯉꯕ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯗꯧ ꯃꯥꯟꯕ꯭ꯔꯥ? ꯃꯤꯉꯣꯟꯗ ꯔꯣꯡ ꯅꯝꯕꯔ ꯁꯥꯔꯒ ꯈꯥꯏꯔꯤꯗꯣ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒ ꯐꯨꯍꯜꯂꯨꯔꯥ ꯍꯥ? ꯑꯃꯨꯛ ꯍꯟꯅ ꯃꯦꯁꯦꯖ ꯊꯥꯔꯛꯀꯅꯨ". ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯣꯇꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯊꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯀꯕꯤꯇꯥꯅ ꯈꯜꯂꯤ, "ꯍꯦꯔꯥ, ꯎꯔꯣꯏ ꯄꯥꯔꯣꯏꯗꯕ ꯚꯨꯠꯅꯕꯨ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯌꯥꯄꯣꯟꯇꯦꯗ. ꯀꯥꯟꯅꯕ ꯅꯠꯇꯦ, ꯍꯟꯗꯛꯃꯨꯛ ꯊꯥꯔꯛꯑꯗꯤ ꯊꯤꯅ ꯆꯩꯒꯦ ꯈꯪꯅꯤ". ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯡꯉꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ꯫ ꯀꯕꯤꯇꯥꯅ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏꯒꯤ ꯔꯣꯡ ꯅꯝꯕꯔ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯅꯝꯕꯔ ꯑꯗꯨꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨꯗꯤ "ꯀꯕꯤꯇꯥ, ꯅꯪꯕꯨ ꯌꯥꯝ ꯀꯤꯔꯕꯣ? ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ". ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯊꯥꯔꯛꯈꯤ꯫ ꯀꯕꯤꯇꯥꯅ ꯍꯟꯗꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯃꯦꯁꯦꯖ ꯑꯗꯨ ꯐꯖꯅ ꯍꯟꯈꯤ꯫ ꯀꯕꯤꯇꯥꯅ ꯅꯝꯕꯔ ꯑꯗꯨꯗ ꯍꯥꯏꯈꯤ, "ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ"? ꯅꯝꯕꯔ ꯑꯗꯨꯅ "ꯄꯥꯟꯊꯣꯏ ꯀꯧꯏ". ꯃꯁꯤꯗꯒꯤ ꯀꯕꯤꯇꯥꯅ "ꯑꯣ, ꯅꯪꯁꯦ ꯀꯔꯥꯏꯗꯩꯅꯣ"?
नंबर अदुना अइबुरो अइबुदी लेकिन थबिदगिने ओ अदो नंदी अइगी नंबर से कमाई खंगिनो रोंग नंबर अदुना मु हो अदुबुरो अइदी बुटनिना खंगिने मसिदा कविताना अदो नंगसे बुट ओरदी अइगी इनाक्ता लेरिबा बटल से टेबल असिगे मनाक्तगी अमता ताहालुने असुमना हाइरुबदा नंबर अदुना होय हाइना मेसेज अमा थारक अमगा कवितागी मनाक्ता लेरिबा बोतल अदु लेमाइदा पुप लाउना ताहनखी मतम असिददी कवितादु कीबना मसादु उमांग कांखलकले कविताना नंग कनानो सिंगना मुक्ता हाइबियु अइ यामना किजरे करिगिनो नंगना अइंगोंदा किहलिसिबो असुमना कविताना हाइरी मतम असिदा मेसेज अमा अमुक लाक्ले कविता मेसेज अदु येंबा तसेंगना कीरे अदुबु करी हाइरिबा जानो हाइबदुदी यामना यिंगनिंखी मसिदगी कविताना फोन अदुगी मेसेज अदु येंखी मेसेज अदुदा कविता नंग कीगनो अइ नंगोंदा कैसु तौरोये हाइना मेसेज अदु थारखी कवितादु कीमंदुना फमुंगदो ओइना फमले मसिदगी कविताना नंग चटख्रो नंग हेक लेरिखैदी अइ अदुम कीरनी अदुना नंग चटख्रो रोंग नंबर अदुना हा करी हाइबा कविता का असिदगी अइबु चटख्रो हाइबा मदुदी नंगना खोइरमदुना हाइरबसु ngमलरोय का असिदी अइगिने नंगद नतना मी कया कया मफम मस्त लेरमे मखोइसु अइना लेगनो हाइबदगी लेखिदबनी नंगना करिगुंबा लम हेंदुना असुम लेसिलबदी नंगबु अइना हारकनी असुमना हाइरकपादुदा कवितादु कीबना लोइरे मसिदगी कविताना हाइरई फरेने अदुदी नंगना मफम मसिदा करमना लेरमिबा नंगना करमना बुट ओनखिबनो वहांग असी हंगलुबदगी रोंग नंबर अदु मेसेज थारखिजै असुमना पुंखाई मुक तुमिन लेरगा मेसेज अमा लाखी मेसेज अदु कविताना यिंखी मतमसिदा मेसेज अदुदा असुमना इरमखी कविता ऐसे लेकिन थबिदगिनी ऐसु नखोइगुमना लारिकपु यामना नुसिजबा नुपीनी अइना क्लास 8 कारकपदा अइगी पाबुंगना साइंस की ओजा अमदा अइबु ट्यूशन थाखी ओजा अदुना अइबु यामना लुना तौबी माना हेक हाइबा खुदिमक अइंगोंदा ताकपी तंबिखी सेंसु कया थोइना लौबिदे नोंगमा ओजा अदुना अइंगोंदा पांथोए अइ मपालमदा ओजा ओइबा चकदौरी अदुना नंगसु चचिदना मपालमदा लाइरिक तमलबदी यामना सोहैनी असुमना ओजा अदुना हाइरकपदुदा अइसु चटपदी यामना चनिंगे सार अदा इमा खोइना यार ओइदा ए पांथोए अदुगिदी नंग ओजा हाइनगे नंगनबु चटनिंगलदी कैसु नतेदा ए सार अदुदी हाइनबियो अइना पालमदा लाइरिक याम तमनिंगेबा होय होय फरे अइ हयिंदो नोइदा लागे नोइगी अहल लमंदने हाइनरगे को असुमना हाइनदुना ओजा अदु मथंगे अयुक्ता लाखी अदुगा ओजा अदुना अइगी इपा इमादा हाइखी इयाम्बा अइना हंदक मपालमदा ओजा ओइबा चटपसिदा पांथोइसु याहुलसिदना माना हाइरिबा माहिसिगा हाइरदी अस मपालमदगा तमलदी माना पामदरिबा IAS से सोदना ओइदो माली हे खंग्रदा इबुंगो नयाम्बसु सेंसे इथोक थोक्तबसिदा नंगना हाइरिदो होय हाइबसे हे ngमद्रेने अदा मपालमदा लैबा हाइबसिदी सेंगे सें ngakतनिदो अदुना अइ ngमदो मानदेदा ए याम्बा अदुगिदी कैमता खनबियुनो पांथोइना लैदुइसे अइगी इमानबा अमगी मयुमदने अइना वारी फजना साबदने कागी बारागादी खरा पीदा तौबदुम जानिदा अइनासु ngम मतेंग पांगे कैनो याम्बा मतमसिदा पांथोइगी ममाना अदा इबुंगो माना मपानदा चटनबा सेनबु लैत्रिने बरादना यौना चंखनिदा ए इतैमा अदुइदी अइ अदुम तौखरगे अदुगा कोना इयाम्बना खजिक खजिक लैकांदको इनखलकपा यानिदा असुमना हाइबदगी पांथोइगी ममा मपाना पांथोइबु मपालमदा महै तंबा चटपगी वाफम अदु यारे मसिगी मतुंग अफबा नुबित अमा येंगदुना ओजा अमदी पांथोइ युम अदु थातोक्तुना मपालमदा महै तंबा लाखी ओजा अदुना पांथोइगी अहल लमंदा पांथोइबु सेनगनी हाइना थाजबा पीरगा पुरखी मसिगी मतुंग पांथोइ अमदी ओजा अदु मखोइना लैगदबा युम अदु यौरे मतमसिदा ओजा अदुना पांथोइदा हाइरई पांथोइ मफम असिदी नुपी ngakta लैगदबा मफमनी अदुना नंग मफम असिदा लैहौरो अदुगा अइना सिदगी उरिबा बिल्डिंग से असिदा लैगदबनी अदो नंगसु लैहौरो को अइसु चलगे अइसु नुक्तिगी लाकनिदा असुमना हाइरमगा ओजा अदु चटखरे
ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯖꯥ ꯑꯗꯨ ꯂꯥꯛꯈꯤ꯫ ꯄꯥꯟꯊꯣꯏ ꯄꯥꯟꯊꯣꯏ ꯇꯨꯝꯂꯕꯣ? ꯁꯦ ꯅꯪ ꯑꯣꯖꯥꯅꯦ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯑꯁꯣꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯄꯥꯟꯊꯣꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯄꯥꯟꯊꯣꯏ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯍꯣꯏ ꯑꯣꯖꯥ ꯆꯥꯔꯦ꯫ ꯑꯗꯣ ꯂꯥꯏꯔꯤꯛꯀꯥꯗꯣ ꯊꯦꯡꯅ ꯄꯥꯒꯅꯨ, ꯅꯁꯥꯗꯣ ꯁꯣꯛꯀꯅꯤꯀꯣ꯫ ꯍꯣꯏ ꯑꯣꯖꯥ, ꯌꯥꯝ ꯀꯟꯅ ꯀꯩꯁꯨ ꯄꯥꯗꯦꯗ, ꯃꯇꯝꯁꯦ ꯉꯜꯂꯤꯅ ꯁꯨꯝ ꯋꯥꯔꯤ ꯑꯃ ꯄꯥꯔꯝꯕꯅꯦ꯫ ꯐꯩꯗ ꯑꯗꯣ ꯄꯥꯟꯊꯣꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯀꯧꯕꯁꯦ ꯑꯩꯗꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯍꯦ꯫ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯣꯖꯥꯗ ꯑꯣꯖꯥ ꯀꯧꯗꯅ ꯀꯔꯤ ꯀꯧꯗꯣꯏꯅꯣ? ꯄꯥꯟꯊꯣꯏ, ꯑꯩꯅ ꯍꯥꯏꯕꯗꯤ ꯗꯥ ꯅꯠꯇ꯭ꯔꯒ ꯇꯥꯃꯣ ꯀꯥꯏꯅ ꯀꯧꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯏ ꯋꯥꯅꯤꯗ꯫ ꯑꯣꯖꯥ, ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯖꯗꯦ, ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤꯗꯣ ꯇꯧꯕꯤꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯀꯥ ꯑꯗꯨꯗ ꯅꯝꯗꯨꯅ ꯏज्ꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯄꯥꯟꯊꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯀꯟꯅ ꯃꯦꯟꯁꯤꯟꯕꯗꯒꯤ ꯂꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯄꯥꯟꯊꯣꯏꯅ ꯁꯥꯎꯗꯨꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯌꯥꯅ ꯆꯤꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯅꯥꯃꯟꯕꯗꯒꯤ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯀꯤꯟꯅ ꯊꯤꯟꯖꯤꯟꯕ, ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕ ꯀꯌꯥ ꯇꯧꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯐꯪꯉꯕꯗꯤ ꯈꯟꯗꯨꯅ ꯉꯥꯏꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯈꯪꯉꯕ? ꯅꯪꯒꯤ ꯅꯄꯥ ꯅꯃꯥ ꯑꯄꯪꯕꯗꯨꯅ ꯑꯩꯅ ꯊꯣꯛꯉꯨ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯈꯪꯂꯕ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯈꯤ꯫ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯝꯖꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯖꯥ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯈꯪꯅꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯄꯥꯟꯊꯣꯏꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯀꯥꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯗ ꯄꯥꯟꯊꯣꯏ ꯑꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯈꯤ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯀꯧꯗꯨꯅ ꯌꯦꯡꯍꯟꯈꯤ, ꯑꯗꯨꯒ ꯄꯥꯟꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥ ꯋꯥꯟꯊ ꯀꯞꯆꯈꯤ꯫ ꯃꯆꯥꯕꯨ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯃꯄꯥꯟ ꯂꯝꯗ ꯊꯥꯔꯨꯕꯗꯤ ꯁꯤꯖꯔꯨꯔꯣ ꯍꯥꯏꯅ ꯊꯥꯈꯤꯕꯒ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯁꯨ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯄꯥꯟꯊꯣꯏꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯗꯨ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏ ꯑꯁꯤ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝꯅ ꯄꯥꯟꯊꯣꯏꯒꯤ ꯃꯁꯥꯗ ꯄꯛꯂꯝꯕ ꯁ꯭ꯄꯝ ꯑꯗꯨꯒꯤ DNA-ꯒ ꯀꯥ ꯑꯗꯨꯗ ꯇꯥꯔꯝꯂꯤꯕ ꯁꯝ ꯈꯔꯒꯤ DNA-ꯒ ꯌꯥꯝꯅ ꯃꯥꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯟꯊꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯑꯝꯕ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨ ꯀꯧꯗꯨꯅ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦ, ꯃꯥꯒ ꯑꯩꯒꯁꯨ ꯀꯥ ꯄꯨꯟꯗꯦ, ꯅꯣꯡ ꯉꯥꯟꯕꯗ ꯃꯥꯅ ꯁꯤꯔꯝꯕꯅꯤ, ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯁꯝꯒꯤ DNA ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯕꯒꯤ ꯇꯨꯡꯗ ꯃꯊꯪ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯖꯥ ꯑꯗꯨ ꯆꯍꯤ 15 ꯖꯦꯜꯗ ꯂꯩꯅꯕ ꯐꯥꯗꯣꯛ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥꯒꯤ ꯐꯣꯟꯗ ꯔꯣꯡ ꯅꯝꯕꯔ ꯑꯗꯨꯅ ꯃꯥꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯃꯦꯁꯦꯖꯇ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯀꯕꯤꯇꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗ ꯀꯕꯤꯇꯥꯅ ꯅꯝꯕꯔ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤ꯫ ꯑꯗꯣ ꯄꯥꯟꯊꯣꯏ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯀꯥ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯅꯪꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈꯤꯕ ꯌꯥꯗ꯭ꯔꯣ? ꯃꯁꯤꯗ ꯅꯝꯕꯔ ꯑꯗꯨꯅ ꯌꯥꯏꯌꯦ, ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯆꯪꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯣꯖꯥ ꯑꯗꯨꯕు ꯇꯨꯝꯂꯤꯉꯩꯗ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯃꯁꯥ ꯑꯗꯨ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯂꯥꯏꯔꯩꯕꯥꯛꯇ ꯆꯪꯕ ꯌꯥꯗ꯭ꯔꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯁꯛꯐꯝ ꯍꯦꯛ ꯎꯕꯗ ꯈꯪꯗꯨꯅ ꯋꯥꯟꯊꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯀꯤꯒꯅꯤ, ꯅꯪꯒꯤ ꯇꯨꯡꯗ ꯌꯦꯡꯊꯣꯔꯛꯀꯅꯣ, ꯑꯩ ꯅꯪꯒꯤ ꯇꯨꯡꯗ ꯂꯩꯌꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯌꯦꯡꯁꯨ ꯌꯥꯝꯅ ꯌꯦꯡꯊꯣꯛꯅꯤꯡꯈꯤ, ꯑꯗꯨꯒ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯁꯤꯗ ꯀꯕꯤꯇꯥꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯀꯤꯅ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯀꯕꯤꯇꯥ ꯀꯟꯅ ꯂꯥꯎꯔꯒ ꯋꯥꯟꯊꯈ꯭ꯔꯦ꯫
मसिदगी ngahak leiraga kabita gyan tarakle matam masida ka adu pungmam mamlamki kabita na magi phone adu flash kaptuna asumachum ka adugi thonglomda lakpada tunglomda sor chauna honbagi khonjel ama amuk tarakhi masida kabita na tunglomda phatlauna leithuk lubada mamai ngorok ngwa nupi ama lepomki masidagi kabita amukasu wanthagre mahakna gyan tarakpada handakti mahak hospital da leiramki aduga mama mapasu leiramki matam asida kabita na mama da mahakna karamna hospital da leiramlibuno haina hangki matam asida mama na hairaki ibema nangse ngauna phaina nare haidana yumbu aduna phone torokpadigi ekhoi mafam masida lakhibani nangse numi humni mari nimu ngauna phaina narorene ibema asumna hairaki masidagi kabita nasu mangonda thokiba akiba thodokching adu mama da tamki masidagi kabita yumda hankhre asumna yumda halaba matung laitin kaya khoiram jaki masidagi kabita kekta kaidana mayumda laikhre wariasi matang asida lojare wariasi da sukhiba langkiba kya yarobasu tabiriba singna pukchal chauna ngakpigani